ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯊꯣꯝꯄ꯭ꯔꯟꯖꯩ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯆꯥꯡ ꯅꯥꯏꯅ ꯑꯗꯣꯝꯅ ꯀꯥꯟꯅꯒꯗꯧꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯦ ꯑꯩ ꯊꯥꯒꯠꯂꯛꯄ ꯉꯝꯖꯗ꯭ꯔꯦꯀꯣ, ꯑꯆꯤꯟꯕ ꯈꯔ ꯂꯩꯕꯗꯒꯤꯀꯣ꯫ ꯑꯗꯣ ꯑꯩ ꯁꯪꯀꯥꯟꯗ ꯑꯗꯨꯝ ꯍꯦꯟꯅ ꯀꯥꯟꯅꯒꯗꯧꯕ ꯀꯩꯅꯣꯗ ꯑꯩ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯃꯣꯇꯤꯚꯦꯠ ꯇꯧꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗ ꯃꯣꯇꯤꯚꯦꯁꯟ ꯄꯤꯕꯤꯔꯛꯄꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ, ꯌꯥꯝ ꯊꯥꯒꯠꯆꯔꯤꯀꯣ꯫ ꯑꯗꯣ ꯉꯁꯤ ꯁꯤꯗꯩꯗ ꯑꯩꯅ ꯄꯨꯁꯟꯖꯔꯛꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯇꯒꯤ ꯍꯥꯏꯇꯥꯔꯦꯀꯣ, ꯌꯨꯅꯤꯚꯔꯁꯇꯒꯤ ꯅꯤꯒꯗꯧꯕ ꯅꯨꯃꯤꯠꯁꯦꯀꯣ, ꯑꯩꯈꯣꯏ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯣꯏ ꯂꯩꯔꯤ ꯉꯥꯛꯇꯅꯤꯀꯣ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯁꯨ ꯂꯩ, ꯊꯥ ꯈꯨꯗꯤꯡꯒꯤꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯗꯣ ꯊꯥ ꯈꯨꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯇꯥꯡ 7ꯁꯤꯗꯀꯣ, ꯑꯩꯈꯣꯏꯒꯤ 7 ꯍꯥꯏꯕꯁꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯅ꯭ꯌꯨꯃꯣꯂꯣꯖꯤꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯒꯤ ꯑꯣꯏꯔꯣ ꯂꯥꯏꯇꯤꯡꯒꯤ ꯑꯣꯏꯔꯣꯀꯣ, ꯑꯩꯈꯣꯏ 7 ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯗ ꯌꯨꯅꯤꯚꯔꯁꯀꯤ ꯍꯥꯏꯇꯥꯔꯦ, ꯃꯤꯑꯣꯏꯕꯗꯨꯗ ꯇꯣꯛꯈ꯭ꯔꯒꯀꯣ, ꯌꯨꯅꯤꯚꯔꯁꯀꯤ ꯑꯣꯏꯕ ꯅꯝꯕꯔ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ 7 ꯉꯥꯛꯇꯅꯤ ꯎꯔꯤ ꯃꯌꯥꯝꯁꯦ, 8 ꯑꯦꯛꯁ-ꯂꯥꯏꯗ ꯑꯣꯏꯔꯁꯨ 8 ꯀꯣ, ꯑꯩꯈꯣꯏꯒꯤ ꯁꯥꯠ ꯁꯃꯨꯟꯗꯔ ꯀꯥꯏꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯍꯤꯟꯗꯤꯗꯀꯣ, ꯑꯩꯈꯣꯏ ꯔꯦꯟꯕꯣ ꯀꯂꯔ 7 ꯀꯥꯏꯅꯀꯣ, ꯑꯩꯈꯣꯏꯒꯤ 7 ꯋꯤꯛ ꯀꯥꯏꯅ ꯂꯩꯔꯤꯁꯦꯀꯣ, ꯑꯩꯈꯣꯏꯒꯤ ꯆꯌꯣꯜ ꯑꯃ ꯀꯥꯏꯁꯦ ꯑꯩꯈꯣꯏꯒꯤ 7 ꯗꯦꯖꯅ ꯁꯥꯏꯁꯦꯀꯣ꯫ ꯑꯩꯈꯣꯏ 7ꯁꯦ ꯃꯁꯤꯡ ꯊꯤꯔꯨꯕꯗ ꯃꯌꯥꯝꯅꯦꯕ꯫ ꯑꯗꯣ 7ꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ꯫ ꯁꯤꯁꯤꯅ 7 ꯑꯩꯈꯣꯏꯒꯤ 7 ꯇꯥꯕ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯩꯈꯣꯏꯒꯤ ꯇꯥꯔꯤꯛ 7 ꯇꯥꯕ ꯊꯥ 8 ꯇꯥꯕꯁꯦꯀꯣ, ꯑꯗꯣ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯕ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯂꯥꯏꯗꯒꯤ ꯅꯤꯒꯗꯧꯕ ꯍꯥꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣই ꯌꯨꯅꯤꯚꯔꯁꯇꯒꯤ ꯅꯤꯒꯗꯧꯕ ꯍꯥꯏꯒꯦꯔꯥꯀꯣ, ꯑꯩꯈꯣꯏꯒꯤ ꯅꯤꯒꯗꯧꯕ ꯀꯩꯅꯣꯁꯦ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯅꯤꯍꯧꯔꯒꯗꯤ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯐꯪꯕ ꯉꯝꯒꯅꯦꯕ꯫ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯕ ꯉꯝꯅꯤꯅ ꯏꯁꯥꯒ ꯆꯥꯟꯅꯗꯕ ꯊꯕꯛꯇꯨꯗꯤ ꯑꯩꯅ ꯇꯧꯔꯨꯁꯨ ꯌꯥꯄꯣꯠꯇꯦꯀꯣ꯫ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯄꯤꯔꯦꯅ ꯀꯗꯥꯏꯗ ꯄꯤꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯇꯧꯕ ꯉꯝꯕ ꯆꯥꯡꯗ ꯑꯩꯒꯤ ꯂꯤꯃꯤꯠ ꯑꯃ ꯑꯩ ꯏꯁꯥꯅꯗꯤ ꯈꯪꯖꯔꯤꯅꯦꯕ꯫ ꯑꯗꯨ ꯑꯩ ꯁꯤꯈꯩꯗꯤ ꯉꯝꯒꯅꯤ, ꯁꯤꯈꯩ ꯇꯥꯟꯕ ꯉꯝꯒꯅꯤ, ꯁꯤꯈꯩ ꯇꯨꯡꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯗꯣ꯫ ꯑꯗꯨ ꯁꯤꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯏꯁꯥꯅ ꯈꯪꯖꯔꯒ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯍꯧꯅꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯈꯔꯇꯪ ꯇꯨꯡꯅꯕ ꯍꯥꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃ ꯂꯩꯕꯗꯣ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯤꯡꯉꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯐꯪꯗꯗꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯍꯧꯔꯒꯗꯤ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ꯫ ꯑꯗꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ 7 ꯀꯔꯤꯅꯣ ꯆꯪꯒꯗꯣꯏꯁꯦ, ꯑꯩꯈꯣꯏꯒꯤ ꯕꯣꯏ ꯀꯣꯂꯣꯝ ꯑꯍꯟꯕ ꯑꯃ ꯂꯧꯔ ꯂꯣꯏꯔꯦꯀꯣ꯫ ꯕꯣꯏ ꯀꯣꯂꯣꯝ ꯑꯍꯟꯕ ꯑꯃ, ꯏꯪꯗꯣ ꯑꯩꯈꯣꯏ ꯒ꯭ꯔꯤꯟꯗ ꯁꯤꯖꯤꯟꯅꯒꯦꯔꯥ ꯔꯦꯗ ꯁꯤꯖꯤꯟꯅꯒꯦꯔꯥꯀꯣ, ꯑꯩꯈꯣꯏ ꯕꯣꯏ ꯀꯣꯂꯣꯝ ꯑꯃ ꯑꯍꯟꯕ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯕꯣꯏ ꯀꯣꯂꯣꯝ ꯑꯃ ꯂꯧꯔꯒ ꯃꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯏꯕꯤꯌꯣꯕ ꯑꯗꯨꯝ꯫ ꯑꯌꯨꯛꯇ ꯃꯇꯝꯗ ꯈ꯭ꯋꯥꯏꯒꯤ ꯏꯕ ꯐꯕꯁꯦ ꯑꯩꯈꯣꯏ ꯑꯌꯨꯛꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯀꯣ꯫ ꯑꯗꯣ ꯑꯌꯨꯛꯁꯤꯗ ꯏꯕꯤꯔꯣꯕ꯫ ꯀꯩꯅꯣ ꯏꯗꯣꯏꯁꯦ, ꯑꯩ ꯁꯤꯁꯤꯃ ꯄꯥꯝꯃꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯌꯥꯝꯁꯦ, ꯋꯥꯔꯤ ꯃꯆꯥ ꯑꯣꯏꯅ ꯏꯕꯤꯒꯦꯔꯥ, ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯅ ꯑꯣꯏꯒꯦꯔꯥ, ꯁꯦꯟꯇꯦꯟꯁ ꯑꯃꯅꯤꯗꯪꯀꯣ꯫ ꯑꯗꯨꯃꯥꯏꯅ ꯏꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯊꯦꯡꯛ ꯌꯨ ꯌꯨꯅꯤꯚꯔꯁ ꯍꯥꯏꯕꯁꯤꯃ ꯍꯥꯏꯕꯤꯔꯝꯃꯣꯕ꯫ ꯊꯦꯡꯛ ꯌꯨ ꯌꯨꯅꯤꯚꯔꯁ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯍꯦꯛ ꯁꯤꯖꯤꯟꯅꯕ ꯀꯩꯅꯣꯗꯣꯀꯣ꯫ ꯑꯗꯣ ꯃꯁꯤꯁꯤꯃ ꯏꯕꯤꯔꯣ, ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯏꯕꯤꯌꯣꯕ꯫ ꯐꯪꯗ꯭ꯔꯤꯉꯩ ꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ 21 ꯗꯦꯖ ꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯀꯩꯅꯣ ꯇꯧꯔꯒ ꯏꯒꯦꯔꯥ, ꯃꯇꯝ ꯈꯔ ꯑꯗꯨꯝ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯅ ꯑꯗꯨꯝ ꯏꯕꯤꯕ ꯌꯥꯏꯑꯕ ꯑꯗꯨꯝ꯫ ꯑꯗꯣ ꯁꯤ ꯑꯃꯨꯛꯇꯪ ꯏꯔꯒ ꯌꯦꯡꯕꯤꯌꯣꯕ, ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯀꯅꯤ꯫ ꯑꯗꯩꯗꯤ ꯑꯗꯣꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯈꯪꯍꯧꯗꯅ ꯂꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ꯫ ꯁꯤꯁꯤꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯁꯤꯗꯩꯗ ꯑꯩꯅ ꯈꯤꯇꯪ ꯍꯛꯆꯤꯟꯅ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦ, ꯈꯤꯇꯪ ꯂꯨꯁꯟꯅ ꯑꯃꯨꯛ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡ 3:30 ꯑꯌꯨꯛꯀꯤꯀꯣ, ꯄꯨꯡ 3:30 ꯗꯩꯅ 20 ꯐꯥꯎ, ꯑꯗꯩꯗꯤ 15:00 ꯄꯨꯡ 3:30 ꯐꯥꯎꯀꯣ, ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯑꯌꯨꯛꯇꯅꯤꯀꯣ ꯍꯥꯏꯁꯦ, AM ꯇꯨꯝ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ꯫ ꯑꯗꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯅꯤꯕ ꯉꯝ ꯇꯥꯔꯒꯗꯤꯀꯣ, ꯅꯨꯡꯇꯤꯒꯤ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯔꯛ ꯃꯔꯛꯇ ꯑꯣꯏꯒꯦꯔꯥꯀꯣ, ꯑꯗꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯅꯤꯕ ꯉꯝ ꯇꯥꯔꯒꯗꯤ, ꯌꯨꯅꯤꯚꯔꯁꯇ ꯑꯩꯈꯣꯏ ꯃꯦꯅꯤꯐꯦꯁ ꯇꯧꯕ ꯉꯝ ꯇꯥꯔꯒꯗꯤꯀꯣ, ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯦꯕ꯫ ꯑꯗꯣ ꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯈꯔ ꯀꯩꯅꯣ ꯇꯧꯔꯒ ꯑꯃꯨꯛ ꯍꯥꯏꯖꯧ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ, ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯍꯥꯏꯕꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯥꯇꯣꯟ ꯑꯅꯤꯃꯛꯁꯦ ꯂꯣꯏ ꯍꯣꯜꯂ ꯂꯩꯇꯕꯅꯦꯕ, ꯌꯦꯠꯀ ꯑꯣꯏꯒꯁꯦꯀꯣ꯫ ꯑꯗꯣ ꯑꯣꯏ ꯊꯪꯕ ꯅꯥꯇꯣꯟꯗ ꯍꯣꯜꯂꯤꯀꯥꯟꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ, ꯅꯨꯡꯊꯤꯟꯗ, ꯁꯤꯁꯤꯅ ꯅꯨꯡꯊꯤꯟꯗ ꯇꯧꯒꯗꯧꯕ ꯊꯕꯛꯅꯤꯀꯣ꯫ ꯑꯗꯣ ꯁꯤ ꯅꯨꯡꯊꯤꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯀꯟꯁꯤꯗ, ꯑꯣꯏ ꯊꯪꯕ ꯅꯥꯇꯣꯟꯁꯤꯗ ꯁꯣꯔꯁꯦ ꯂꯩꯔꯦꯅ ꯈꯜꯂꯣꯀꯣ, ꯁꯣꯔꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯍꯣꯜꯂꯦ ꯑꯩꯈꯣꯏꯒꯤꯀꯣ꯫ ꯃꯔꯥꯡ ꯀꯥꯏꯅ ꯍꯣꯜꯂꯒꯗꯤ ꯀꯩꯗꯧꯅꯤ, ꯑꯩꯈꯣꯏꯒꯤ ꯅꯣꯡꯊꯛꯇ ꯑꯩꯈꯣꯏꯒꯤ ꯌꯦꯡꯈꯠ ꯇꯥꯔꯦꯀꯣ, 45 ꯑꯦꯡꯒꯜꯗ ꯌꯦꯡꯈꯠꯀꯦꯔꯥ, ꯈꯤꯇꯪ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯀꯥꯟꯗ ꯅꯥꯇꯣꯟꯁꯦ ꯑꯣꯏꯗ ꯂꯩꯔꯀꯥꯟꯗ, ꯁꯣꯔꯁꯦ ꯑꯣꯏꯗ ꯂꯩꯔꯀꯥꯟꯗ ꯇꯧꯒꯗꯧꯅꯤꯀꯣ꯫ ꯑꯗꯣ ꯑꯣꯏꯗ ꯂꯩꯔꯀꯥꯟꯗ ꯇꯧꯒꯗꯧꯕꯁꯦ ꯅꯨꯡꯊꯤꯟꯗ ꯇꯧꯒꯗꯣꯏꯅꯦꯕ꯫ ꯑꯗꯣ ꯈꯤꯇꯪ ꯃꯊꯛꯁꯤꯗ ꯌꯦꯡꯈꯠꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯈ꯭ꯔꯒ ꯁꯣꯟꯈ꯭ꯔꯒ, ꯑꯗꯨ ꯊꯦꯡꯛ ꯌꯨ ꯌꯨꯅꯤꯚꯔꯁ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯤꯕꯀꯣ, ꯃꯦꯅꯤꯐꯦꯁ ꯇꯧꯕꯅꯤꯗꯀꯣ꯫
ꯑꯗꯣ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯨꯝ ꯀꯣ ꯑꯗꯨꯝ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣ ꯑꯗꯨꯝ ꯑꯍꯣꯡꯕ ꯄꯨꯔꯛꯀꯅꯦꯕ ꯑꯗꯣ ꯁꯤꯗꯩꯗ ꯑꯍꯣꯡꯕ ꯄꯨꯔꯛꯇꯣꯏꯁꯦ ꯀꯩꯅꯣ ꯑꯗꯣꯝꯒꯤ ꯊꯥꯖꯕ ꯑꯃ ꯆꯪꯉꯤꯀꯣ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯍꯥꯏꯕꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯣ ꯊꯥꯖꯔꯒꯗꯤ ꯑꯗꯣꯝꯅ ꯈꯜꯂꯝꯃꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯐꯪꯕ ꯉꯝꯒꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯊꯥꯖꯩ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯗꯕꯁꯦꯀꯣ ꯁꯤꯁꯨ ꯌꯥꯝꯅ ꯑꯔꯥꯟꯕ ꯑꯃꯅꯦꯕ ꯃꯁꯥ ꯃꯇꯣꯝꯗꯗꯤ ꯀꯅꯥꯝꯁꯨ ꯄꯥꯏꯔꯒ ꯂꯥꯛꯄꯣꯠꯇꯦꯕꯀꯣ ꯑꯗꯣ ꯍꯣꯠꯅꯔꯤꯗꯨꯗ ꯈꯔ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯐꯪꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯗꯥꯎ ꯌꯥꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝꯕ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯍꯥꯏꯕꯁꯤꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯐꯔꯦ ꯉꯁꯤꯒꯤꯗꯃꯛꯇ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯗꯣꯝꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯕꯒꯤꯗꯃꯛ ꯑꯗꯣꯝꯕꯨ ꯍꯟꯖꯟꯅ ꯊꯥꯒꯠꯆꯔꯤ